ꯅꯨꯡꯗꯥꯡ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯧꯕꯨꯛꯇ ꯌꯨꯝ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ 30ꯒ ꯂꯣꯏꯅꯅ ꯌꯨꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯐꯝ ꯀꯌꯥꯗ ꯑꯥꯏꯟ ꯀꯥꯏꯅ ꯌꯨꯝ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯉꯁꯤ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯏꯟꯁꯄꯦꯛꯇꯔ ꯄꯥꯊꯧꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯃꯥꯏ ꯄꯥꯛꯅ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯗꯨꯗ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯆꯟꯅ ꯑꯍꯜꯂꯨꯞꯀꯤ ꯂꯧꯀꯣꯜꯗ ꯑꯥꯏꯟ ꯀꯥꯏꯅ ꯌꯨꯝ ꯁꯥꯖꯤꯜꯂꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯃꯤꯑꯣꯏ 13 ꯐꯒꯠꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯌꯨꯝ ꯀꯩ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯐꯒꯠꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯍꯩꯉꯥꯡ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕ ꯂꯧꯐꯝꯁꯤꯡꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯌꯨꯝ ꯀꯩ ꯁꯥꯖꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯅ ꯃꯁꯤꯕꯨ ꯁꯤꯡꯅꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯕꯁꯤꯡ ꯐꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯋꯥꯏꯔꯦꯡꯒꯩ CMC ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯀꯤ ꯂꯧꯀꯣꯜꯗ ꯑꯥꯏꯟ ꯀꯥꯏꯅ ꯌꯨꯝ ꯁꯥꯖꯤꯜꯂꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ 13 ꯑꯃꯁꯨ ꯐꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯒꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯌꯨꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯇꯥꯇꯥ ꯇꯤꯄꯔ ꯑꯃ, 107 ꯃꯍꯤꯟꯗ꯭ꯔꯥ ꯒꯥꯔꯤ ꯑꯃ, ꯕꯣꯂꯦꯔꯣ ꯒꯥꯔꯤ ꯑꯃꯁꯨ ꯐꯒꯠꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯑꯥꯏꯇꯦꯝ 28ꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯨ ꯐꯒꯠꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯏꯝꯐꯥꯜ ꯏꯁ DCꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕ ꯂꯧꯕꯨꯛꯇ ꯌꯨꯝ ꯁꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯅ ꯌꯨꯝ ꯀꯩ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ DCꯒꯤ ꯑꯣꯔꯗꯔ ꯑꯃ ꯌꯥꯎꯗꯅ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ DCꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯣꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯄꯥꯊꯧꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯀꯣꯟꯕ ꯂꯧꯐꯝꯁꯤꯡꯗ ꯆꯠꯊꯣꯛ ꯄꯨꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯂꯧꯐꯝꯁꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯌꯨꯝ ꯁꯥꯖꯤꯟꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯂꯧꯕꯨꯛꯇ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯅꯕꯁꯨ ꯃꯍꯥꯛꯅ ꯄꯥꯎꯆꯦꯒꯤ ꯈꯨꯠꯊꯥꯡꯗ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ MU ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯃꯍꯩꯔꯣꯏ ꯂꯣꯏꯁꯪ 3ꯒꯤ ꯃꯍꯩꯔꯣꯏ ꯈꯔꯅ ꯌꯥꯝꯅ ꯂꯥꯎꯇꯨꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯈꯪꯍꯧꯗꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ MUCꯒꯤ ꯔꯦꯖꯤꯁꯇꯔ ꯏꯟꯆꯥꯔꯖ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯈꯔꯗ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ, ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯅ ꯂꯥꯎ ꯈꯣꯡꯂꯝꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯇꯤꯆꯤꯡ ꯑꯦꯟ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯁꯪꯀꯤꯔꯇꯟ ꯗꯤꯕꯦꯂꯞꯃꯦꯟꯠꯗ ꯒꯦꯁꯠ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯕ꯭ꯔꯈꯤꯆꯔꯤꯃꯌꯨꯝ ꯒꯣꯄꯤ ꯃꯣꯍꯟ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ MUꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕꯗ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯉꯔꯥꯡ ꯃꯍꯩꯔꯣꯏ ꯈꯔꯅ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯐꯅꯦꯛꯅ ꯐꯥꯎꯕ ꯀꯨꯞꯀꯦ ꯍꯥꯏꯅ ꯔꯦꯖꯤꯁꯇꯔ ꯏꯟꯆꯥꯔꯖꯇ ꯂꯥꯎ ꯈꯣꯡꯂꯝꯕ ꯑꯗꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯪꯅꯤꯡꯉꯥꯏꯅꯤ꯫ ꯃꯐꯝ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯅ ꯂꯥꯎꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯇꯤꯆꯤꯡ ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯇꯤꯆꯤꯡ ꯑꯦꯟ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ MUCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯁꯇ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯉꯔꯥꯡ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯅ ꯏꯟꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯗꯨ MUCꯒꯤ ꯇꯤꯆꯤꯡ ꯑꯦꯟ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡꯅ ꯄꯦꯟꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯁꯤꯟꯕꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯏꯪꯅ ꯆꯤꯛꯅ ꯃꯁꯥꯒꯤ ꯑꯦꯛꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯇꯧꯖꯔꯤꯕ MUCꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯏꯔꯥꯡ ꯍꯧꯖꯤꯟꯕꯤꯗꯨꯅ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯂꯝꯗ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃꯗꯤ ꯔꯤꯁꯔꯆ ꯋꯥꯔꯛ ꯀꯌꯥ ꯇꯧꯒꯗꯕ ꯑꯗꯨ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯄꯤꯗꯨꯅ ꯁꯨꯝ ꯂꯩꯕꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯥ 2 ꯍꯦꯟꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯊꯧ ꯇꯧꯍꯟꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯨꯡ ꯀꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯁꯤꯟꯕꯤꯗꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯂꯝꯗ ꯑꯦꯀꯥꯗꯦꯃꯤꯛ ꯁꯄꯣꯔꯠ ꯀꯌꯥ ꯄꯤꯗꯨꯅ ꯃꯥꯂꯦꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯅꯥꯠ ꯀꯜꯆꯔ ꯀꯌꯥꯒꯤ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯟꯅꯅꯕ ꯍꯣꯠꯅꯒꯗꯕ ꯀꯌꯥ ꯑꯗꯨ ꯃꯅꯤꯡ ꯍꯜꯍꯟꯕ ꯑꯁꯤ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯤꯌꯝ ꯆꯨꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ MUCꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯆꯥꯎꯈꯠꯇꯕ ꯍꯟꯊꯕ ꯊꯥꯛꯀꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯎ ꯈꯣꯡꯕꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕꯅꯤ ꯍꯥꯏꯅ ꯀꯅꯥꯅꯁꯨ ꯍꯥꯏꯅꯔꯣꯏ꯫ MUCꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁ꯭ꯇꯥꯐꯁꯤꯡ, ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯣꯏꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯔꯤꯕ ꯀꯌా ꯑꯁꯤꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯗꯤ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯔꯥꯖꯤꯕꯄꯨ BDF ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ
legal advisor oina hafre all Manipur BDF Welfare Association ki Central Committee ki mifam amana BJP Manipur Pradesh ki co-convener su oiriba Advocate Rajiv Thangsabambu all Manipur BDF Welfare Association ki legal advice oina haple haina association asigi General Secretary S.H. Sanjay Singhana press thadorokpa sirul amana hairi panba yabadi all Manipur BDF Welfare Association ki oina nauna hapkraba legal advisor asi tharaga association asigi oina legal advisor ani suri haidini su pausna makhatari atopa ten mamaru roiba pawmana bala amadi Joy Kumar KCP ge karigum hiram amata da mari lainade saliva tha sigi taraga nipan amadi taraga mapan gi pausi sing amadi electronic media sing da yaukiba Sero Bazar Mayada Kaksing District ki Kamano Kangbuna Thibu magi thabak sathabada Angom Bala Devi Elias Melody sei kuntra kaubi KCP gi nupi kadar ama far hena phone rakhiba asi police ki semjin sajin ba pauni Angom Bala Devi hai devi nupi ase lup ki English ni ki taraga mari gi August ama degi tokrabane ma ka kariguma makhal ama tagi hiramda lup asiga mari leinadraba misakni haina aina thingraba Manipur gi larholup KCP gi member in charge information and publicity gi Pampuriba S Mangalna press thadorpa srol amana su makata na phongdorakli maral thana mem hojita phangma maruiba pang tang mem la hapsaramge yamna breaking news oiba pawni mem Manipur gi governor gi Bangalore Imphal da leiba Manipur gi governor gi Bangalore hand grenade ama langsilamne hairi mem police ki source mana hairi madudi Manipur gi governor gi Bangalore pung mari muk tarakpa ngsi nungdairam adaida Imphal da leiba duda hand grenade ama hal tawrami hari miyam aduga bom adu lepa phobadigi pokhai haudresu sources na makhata na su phongdoragli duga bom adu recover tawraba matungda export singna defuse tokren spouse na makhata re duga miyam hajuji autopa details singairi hek phongapaga miyam da suisho den ren athengba piba pawda miyam hapsarake aduga ina pathoksa ki su ki plan ki yours miyam na ngakpi gani aduga loisilakpo ina miyam mapalam geba yamna nuaitaba pawng katang miyam da hapsaramge Lambi de tumba simi taraga manga truck na takai bada sire Surat ngasi ayu angan bada Prime Minister Narendra Modi pokna pham State Gujarat ki Surat manak ta thoki bat lebak chiba thaudo amada lambi gi nakal la tumduna leba simi taraga manga truck na takai bada gi sire Trumper truck aduna takai baduna mafam duda miyoi taraga ni thoi kudak ta sikhi haina news agency sing na thadorok pa pauna hairi police ki paw paladuna agency na hai asokpa labor kharasu manak nakpo hospital pukat kre adubo asokpa nipan gi manungda ahumdi lekanaba ngamdana sikre truck driver fare asiana nanglaba sinmising adu Rajasthan gi Banswa wadat ki ngaktane Prime Minister Narendra Modi ni lebak thiba thaudo adu thamoi sokna awaba phongdokpa warol ma ki tweet ta thadorakre truck accident da soktuna lekatnariba singi haksangi phibam thuna phagalangna basu taibang sembiba mapuda khurumjari su haina ma ki warol da haidena su Pausina makhata na su phongdorakli shilakpu oina amasum tentak na ngasi gi oiba COVID-19 update mayam da share tawjaramge press release number 300 ngasi gi pung manga fuki update ta punna miyoi kuntraga nitoi general population gi COVID-19 na positive oire amasu miyoi amana Central Armed Police Force tagini miyoi kuntraga nitoi sigi manung miyoi kunga nitoi amadi nupani miyoi tara amana nupini su hairi ngasi positive oirakraba miyoi singsi Imphal West gi taraga mapan Imphal East gi ama Thawbal gi ani Sandel gi nipan Senapati gi ama amasum Susampur gi amane hairi adu ngasi su lebak thiboina ngasi pungkun gi mari sida COVID-19 nahan khiba miyoi ama laikhidre mak sei humdraga matai shure mak nupane masu ma Imphal West gi ni hairi mak si jo hospital laikhidabane apun balan khidaba miyoi masing sahomga humpuga tere shure amasung ngasi COVID-19 gi pharaktuna negative oiraktuna discharge tokhiba miyoi masingna taraka tare ni amasum hauji oiriba state ki recovery rate 97.91% hain so press release na makhatana su phongdorak len thank you